Adom hakjang chakulakpa weight hengalakpa puk thondorappa amadi hakjang chakulakpana maram oiraga akhoi parent problem lerakpa amasung PCOS or PCOD diagnose tawraba amadi healthy lifestyle bu chatpa pamba misak ama odiragadi ngasigi video se loiba phabu yengi adom dieting kayarak tawraba misak ama oirambasai internet gi thirega kamai turuga weight loss oigani haiba amadi karam ba araiba shortcut sizinaraga weight loss oigani haibali kaya ama try tawraba tubu oidaba misak ama ado mamang weight loss oigro madum kg tara ko lawthoba madum da amu khengalak misak am so oyamba yai. Hi, my name is Ningomam Sonika Channu, a certified health coach, and I help women lose weight naturally with my step-by-step approach. Hi, Ribai weight loss program asida yahana yamna irai laiba 5 simple steps mga sizinaraga mayamgi mateng pangjarali. Ahanbada self-love. Hi, Riba self-love asa. I get diet plan nanda darkar oidringeda first and foremost ay nasagi self-love neba. Once ay self-love so orabang matamda ay nasagi weight loss journey siya. Aduki matigilay na chatpang amakani. Ani subadana daily fat burning magical drinks ay hakna supply to zagani kari thakani habado ahum subadana daily plating se ay hakna takjagani tuga smart food structure sequence sign kamaina jagani habasu ay hakna haijagani aduga iroi bada sacred habits tara amaga follow tawani haiba mga se follow to matamda aduki madig ahong bakaya ama thamada uba pambigani adomna karigumba isagi hakchangi dama khalodaba taragani matamgi matungina akoina tadriba lifestyle diseases kaya ama isada narakroi haiba khangba ngamanati aduna haiba sing se laktraida ngakpana base solution oigani aduna adomna interest liba taragadi makhada pizariba link asigi buttons da nambiraga adongi details mention biyo masigi matungda aigi team site gi sungsoi soidana magi 24 hours ki manungda connect to click the link, fill the form and start your transformation. Thank you.